State asida thokliba irang manungda yum mai thakiba lanthum lut tawkiba amadi khopchin khiba lamsingi marik chumba report sing sil tawduna pikhalaknaba Supreme Court na Manipur laingakta yathang pirakre. Chief Justice of India Sanjeev Khanna amasung Justice Sanjay Kumar gi bench amana yathang asi ngarang Manipur laingakta tawtharakibani. State asida thokliba irang asigi ngarang chathakiba hearing the Justice Gita Mittal Committee na thizinduna semkhiba report kuntraga mari su kupna yengsinki. Justice Gita Mittal Committee gi report asida IDP singi rehabilitation, skill building amadi resettlement gi akupa warol sing yauri. Bench asina report sing asibu Union Home Ministry amadi Manipur gi government da yauhannaba khanghanki. Masigi mathakta IDP singi punsi mahing fagatnaba gi tawriba funding amadi permanent housing gi chap chaba report su pikhalaknaba Manipur laingakta khanghanki. Mathangi hearing na lakliba kumja lising aniga kunga mangagi January kunda chathakani hairi.